अहानबदा हाउसिंग फॉब की मरोइबा पाउ पिजरी PUCL की रिपोर्ट की मयोक्ता लांजेनरिबा सिंगना अकामपाता खोंजंग संगसिनख्रे लैबाक की दमक थवाई कट की बात हौबा थौबी सिंगी मफमदा लांगबल थागे हैथा लैथादुना इकाई खुमना बोतख्रे अमदी वबगाई लमखाई बाजार दा लैबा इमोइनु मार्केट मिनी शॉपिंग मॉल यावना मोबाइल लोन दुकान मा मई चाख्रे खुरुमजरी ISTV पाउ मिरेंग ताबिरी पुनमपु तराम नौचरे हौज फाउ के मरोइबा पाउसिंग मियाम द पिजरी Delhi the West Toba People's Union for Civil Liberties PUCL को ऑर्गेनाइजेशन अमन हंदक मैटेई दा अरानबा ताहनबा नाकन नामखकी पुथोखिबा रिपोर्ट यानिंगदबा फोंदोक्तुना ngasi अकामपाट आइडियल गर्ल्स कॉलेज ता हांगबा रिलीफ कैंप ता लैरिबा मोरे चुरचानपुर अमदी कांगपोकपीदगी लांजेनरिबा इंटरनली डिस्प्लेस्ड पर्सन्स सिंगना रिपोर्ट मैथादुना खोंजंग चंगसिनख्रे खोंजंग अदुदा सरुक याखिबा मोरेदगी लैसांगथेम इनाउचा कौबा अमना पाउमी सिंगदा फोंदोखिबदा सही अनि हेना अवाबा मायोकनदुना लैरिबा सिदा तोंगान तोंगान लुफ कया याउना मणिपुर लैंगाकना नाकल अनिगे कम्युनिटी मरक्तगी यासिननबगी खोंथांग पाइखटपा हौरकपा सिदा PUCL ना चुरचानपुरदा नुमित खरनी लेरुरगा युमफम याउदबा अरानबा रिपोर्ट फोंगलकपा सि हेना इरान थोंगननबगी थौसिल अमने मे हुमदगी थोकिबा इरांग असिदा मिमांगदा थोक्रिबा अचुंबा अरानबा पाउसिंग खंगलगदी IDP सिंगदगी असेंगबा रिपोर्ट लौबिरगा फोंबिगदबने अथुबा मतमदा इंडिया मरि मणिपुर लैंगाकना मिरेंग संगबिगदबने करिगुंबा फमिनदुना यासिननबगी खोंथांग लौखलकपा मतमदा इरांग थोगलकपा तारगदी PUCL ना खुदिंगमक अफपता पुगदबने हाइखी 2023 की मे अहुमदगी कुकी अमदी मैते कम्युनिटी अनिसिना सही अनि हेना लान थिंगनराबा मतुंगदा नेगोशिएट की ओइबा कोई यासनबगी मागे निमक यासनबगी लंबी अमा तोंगान तोंगान बा ऑर्गेनाइजेशन की खुथांगदगी अमदी गवर्नमेंट की खुथांगदगी पीस पुरगनबा कन्ना चंगजलाइंगै मरक्सिदा दिल्ली द बेस तौबा PUCL हाना लूप अमना खनरिबा लान असि एखोई नाकन्ना मते येंगा कांदा मैतैना लानबा अदुगा कुकी ने इचुमदा चुमबगी मोंगदा फोंगिबा लाइकसे अखोई स्ट्रांगली कंडेम तोई मसी अखोई IDP अमोइना अखोइना मसी यानिंगदे अदुगा अखोइगी मिटकी मांगदा थोखिबा असुगुम्बा लानफम मयामा अखोइगी युम थाबसु अखोइगी इचिनाव मयामा सिगिबा अखोइगी मिटकी मांगदा थोखिबा असुगुम्बा थौथोक मयाम सिंगसिगी रिपोर्ट लौबसे IDP सिंगदा उनबिरा कांदा असेंगबा रिपोर्ट अदु लौबिगदबने अदु नतदना PUCL ना चुरचानपुरदा नुमित मंगा तरुनी लेसलरुरा कांदा सेंबम खरा पीरगा यासनरगा तौबा मानबा अदुगुम्बा रिपोर्ट मयाम अमा सेमजन साजलगा फोंगाइबा रिपोर्ट से अखोई IDP सिंगना मसी यानिंगदे मसी अथुबा मतमदा इंडिया गवर्नमेंट अमदी मणिपुर गवर्नमेंट अनिना मसी मतंगदा तुना पुनिंग चिंजल हनंगी अदुगा हाइबा लुप असे अथुबा मतमदा बेन तोबिगदबुनी हाइबा वफम सिमागा IDP सिंग माइकेदिगी थमजगे हुजिक फोंगिबा लाइक्सिना मरम मोरगा अमुना इरांग से चौथोकना थोलकपा तारगदी मसी पुनमकी दायित्व असे PUCL ना पुगदबनी हाइदना लैबाक की दमक थवाई कट की बात थौबा थौबी सिंगी मफमदा लांगबन थागे हैथा लैथादुना इकाई खुमनबा उतख्रे थोरमसी UCM यावना तोंगान तोंगान बलुप कयाना मफम कयादा पांगथोकनरे केक्रुपाता पांगथोकपा थोरमदा UCM की प्रेसिडेंट YK धिरेना इंडिया की प्राइम मिनिस्टर नरेंद्र मोदी ना मणिपुर लाकदोरिबा असिदा करिसु आशा तौनिंगाई लेते हाइना फोंदोखरे केक्रुपाता पांगथोकपा लांगबन हैथा लैथाबगी थोरमदुदा लुफ कयागी लुचिंबी सिंग सरुग्या के 2001 की जून की तांग 19 दा मणिपुर की ngमखै कायबा यारोय हाइदुना हौखिबा मियाम की इहौदा लैखिद्रब सिंगी मफमदा चही योइना लेफ्टना चथरकपा थौरमदुदा YK धिरेना मखा ताना ngasisu मणिपुर की अपुनबगी सक्तमदा सिंगनरकपा लेफ्टना चथरी 2023 की मे की तांग 3 दगी चिनकुकी नार्को टेररिस्ट सिंगना मैतेद लंदारक पचई हूं फाजलकदरबा फाउबा इंडिया लैंगाकना वारोचिन पुरकपगी महुत्ता चिनकुकी नार्को टेररिस्ट सिंगदा मपांगल कनखननबगी मओंगदा हंद कुकी लालहोब सिंगना सु एग्रीमेंट तौनदुना सांगदोखिबा हाबसे मणिपुरदा लैबा यलहोमी सिंगना याफम थोकते यलहोमी सिंगना सस्पेंशन ऑफ ऑपरेशन की मायोक्ता पुन लेफ्टना खोंजंग संगसिन मतम ओइरे हाइखे हौकिबा 2023 अदुम मेगी अहुमदगी हौकिबा अदुम लब चिनकुकी नार्को टेररिस्टना लमदमसिदा इंडिजिनस पीपल सिंगदा लान ताराइबा सुलब मिहात मिपुन चथराइबा सिंगसिदा मसिगी वारोइसि नम पुरकपगी महुत्ता मखोइगा हानदगी लौतुनरगा लैबा अदुम लब चिनकुकी नार्को टेररिस्टिंग अदुबु हेना मपांगन पीबा याबा मोंग अमकी वाखलोल अमकता हंतक सुइकुइ कुइदना अदुम लब सेप्टेम्बर की तांग 3 दा अखोइगी सु एक्सटेंड तो बाइबसे अदुम लब मणिपुर मियाम अमसु इंडिजिनस पीपल ना मसी एक्सेप्ट तोबम थोक्ता मसी यामना
strongly opposed to tokpa adumulba thogai mani masi prithivida world masi India natana thoktaba thogdoma khangni maramdi karino har kanda magi mission miyam do onsil laga hatpang amba khulai paiba kangu amabu yokhala kanda makoina paisa pira kanda logistic pira kanda yoga thamba aduga magi leijariba indigenous people puna awase thing piba masibu korama da fazil laga thamakanda ngasi chahi ahum farak labo fawda mapan thon bangam da hen ton bangam da Manipur miyam si ola kanda magi praja sing sibu ola kanda makoina makoi gi yokmi nari makoi gi chetmi nari ba kangu sing du de hena pangan piba gungna torei ba psa masi Manipur miyam na wakhal tamina bam changi indigenous peoples puna mangna ikoi oirali bi phom si munna khangmina kanda aikoi gi khunai se aikoi khaktana kanjagadabani India dagi asa tawningai leite habi se masi aikoi United Committee Manipur na faujab wakloni ai gi sakum da natragi imung da mai chaglak ngai da apunba Manipuri khunai em oina bongona bada yelomi khunai sing se punjin bagi tangai fedaba lei 1891 gi Anglo Manipur War da Imalaiba ki damak thawaina ponthapi khraba thauba ipaipu singda chahi khudingi leftana tarpan katuna lakpa gomnga se Khongjom War Memorial Trust na sinduna kontrani thoirak suba Khongjom tarpan English ani ga kungamanga pangtok tuna langwan chara tamkre Khongjom da laiba Diamond Radio gi complex ta pangthok kiba thoramadu da Khongjom War Memorial Trust ki president former minister Moirangthem Hemantana luchingduna miyam ga loinana Diamond Radio gi complex fauduna cheliba Khongjom Turelda hai laikatuna Imalaiba ki damak laikhidroba ipaipu singbu ikai khomna utke thoramadu kamari leinana Khongjom War Memorial Trust ki president su oriba former minister Moirangthem Hemantana athoba kaya चटख्रे कया लाखीगने अखोगी लेंगदबा पुंसिगी सिंथादी कथोकपा हाइबसिने पौना ब्रबजबासी अथौब सिंगदी मरैबाग मजाती गिदमक्ता थवाई कथोकी अदुबु ngasiगी लुचिंगबा सिंगदी लेबाकी दमक्ता मसागी फम फावबा थादोकपा ngamjade masina अखोई वारिबनी ngasiगी अखोगी लेंगाक लोय लुचिंगबा सिंगना मथौना मरिंगजे लैतबा अमदी इपा इपुना चेलंबा गुन अदु चेंदबदगी मणिपुरदा ngasi हाकार लाउना वानरिबनी लेबासिदा पोक्चरगा लेबागासिदा हिंजरगा अखोइना ngasi मफम खुदिंग चटपा ngamdaba haibasi अखोगी लेंगाक लोन गी अचौबा लुचिंगबा सिंगी ख्वाइदगी इकाइनिंगाइनि हाइखे ngasi ट्रस्ट असिना कुंथ्रागनि थोइरक सुबा ओइना पांगथोकलिबा थरमसी 1994 दगी हानगी मिनिस्टर लैखिद्रबा मोइरांगथेम इबोतोंबी अमदे खोंगजोम प्रभगी पद्मश्री अवार्डी इबेतोंबीना मफम असिदगी हौदोकपिदुना ngasi फावबा लेफ्टना चथरकपनि थौरमसी ट्रस्ट ना 2022 फावबदी खोंगजोम वार मेमोरियल कॉम्प्लेक्स हाइकल लेका तमदुना पांगथोकनरखे अदुमकपु 2023 दगी दी मणिपुर लेंगाकना अयाबा पिरक तबादगी डायमंड रेडियो के कॉम्प्लेक्स असिदा फाउदन चलिबा खोंगजोम तुरेलदा हाइकल लेका तमदुना पांगथोकपा हौरखिबनि हाइरी सोल्यूशन चावापन मौद्रागा मरीदा इहान हनब तरपोन कटखिबजे मफम असिमक्तदनी सोल्यूशन चावापन मौद्रा मंगादगी दी खोंगजोंगी वार मेमोरियल कॉम्प्लेक्स लेप्तना लिसांगसिना अखोय तरपोन जे कटबा होबनी अदुबु लाइबक थीबदी सोग लिसिंगनीगा सुबना कुनिथोइदा मणिपुर सरकारना अयाब पीदना अखोय तरपोन कफमजे सिदा कटपा यारो याना ऑर्डर जे थोकतना अखोय परमिशन पीद्रे सो लिसिंग अनि कुलुमदोइने कुनमरीने हंतकी कुनमंगासिने लेप्तना चथरगा ngasi कुथाइन थोइ सुबदुनी अइना मणिपुर की प्रजा मियामदा खोंगजोम वार मेमोरियल ट्रस्ट की पिजनिंग पाउजेंदी मरीपाक मजात की दमकता थवाई थाबा कया मंगामे हौगिबा इपा इपुजिंगदा अदु अखोय ngachigi मणिपुर की लुचिंगबसिना फम थादोकपा ngamदे खेनरिबजे मदुना मरम अखोय वारिबनी मठोंगना मरिंगजेन इपा इपुना चेलंब गुन्नदो मदु चेंदबदगी ngasi मणिपुर हाहाकार ओइदना लैपा असिदा पोक्चरगा लैपा असिदा हिंजरगा मणिपुर की जगह पुनमक चटपा ngamdaba haibase अखोयगी लेंगाक लोनगी लुचिंगबजिंगी ख्वाइदगी काइनिंगाइ ओइबा अमनी Federation of Civil Society Organization Fox Manipur nasu Khongjom War Memorial Complex manungde cheliba Khongjom Turelda adungai Anglo Manipur War 1891 da ireipa ke damak ning tambangak nanabgi damak thawaina ponthapi khraba athauba ipaipu singi mafamda langban chara tamduna langban haisoi tambagi thauram pangthokre
Fox Working President BM Yai Masahana Aikoigi Laiwekraba Tauna Paraba Ipai Pusing Adugi Tawaina Lairam Lenda in the Chikna Lairunaba Amadi Makoina Imalebaki the Mag Tawaina Ponta Biduna Chetkiba Liglam Adu Sigi Miro Aikoina Shushatuna Imalebakpu Kanbungam Zage Makoigi Tung in Bungam Zage Haiba Wakalon Amagaloina Nangasi Fox Amadi Chatminariba Organization Singapuna Sinminaduna Ipai Pusingi Senglaba Kubamama Oriba Kongjom War Memorial Complex Asida Langban Hisui Tambagi Tauramasi Pangtokpani Haiki Ikoina macha masu oihoriba ikoigi ngasi mirol asina ipai pusingi adugumba amfamda ikoina ikat tamjaraga ipai pusing aduna shogi khuyada ingna chikna lehanbinaba adugumba thongni jabagi thawramamani aduga lonena ngasi leiriba iripa iramda masigi hari leiriba miyam masigi charang naba phim asida adugumba ipai pusing aduna chalam liklam aduda ikoigi su thongna handana maleba kananabagi adugumba khonthang adu koi changsinjari haiba ipai pusingi thongna sing adubu kai khunajaba amadi ipai pusingi thawaina lairamnda ingna chikna lehanbinabagi dama koi thongni jabagi adumba haikai lekat tamjabagi thawamche pangthokchabani Meghalaya ki Shillong amadi akoibada choina khundaduna laikhraba maitai yek salaicha singi laiwekraba thawai singi mafamda langbanjara tamduna haikat lekat tambagi thoramama lining thosana mahi temple board ki lamjing makhada ibudhau pakhang bathogalob Shillong na sinduna laitum krada leiba Manipur Bhavan Red Landa leiba ibudhau pakhang bagi sanglenda pangthokre thoramasida maitai yek salaicha chani mukna sarugya ke langbanjara tambagi thoromgi mangoina na sana mahi mingkhai pibagi thoramasu Istv na Ama evaluation ki sanglakpa oja salam manina pangthok pikhi Kakching police station ki manung chan leiba wabgai lamkhai bazar da leiba imoinu market mini shopping yauna imoinu shopping mall yauna mobile yon dukan ama ngarang numidang pungtar makhai rom taba dwaida khanghodana horpa dagi dukan ke yamba saruk sing mai zakra hari thogdok thokfam da Kakching fire service amade mayang imphal fire service ki team laktuna mai kanke mai adu kanbada pung amarom changke thogdok thokfam da Kakching police station ki OCPS Priyobertana Luchingba district police Kakching ki team amasu laktuna mai kanana bakhona ke live activity thogdok aduda lupa lak nimfu mathoi rom henbagi polam sing amangata thokre hari Raj Bhavan BJP की ऑफिस ओंथोक पिगनो प्राइम मिनिस्टर की खोंगचत कांग्रेस पार्टी ना वेलकम तवी चाही अनि हेना लाकपियु हाइना ngairga pung ama khaktagi khongchet oina lakpo erabadi maduna solution purakani thajage de haina CLP की लीडर ओकरम इबोविना हाइक्रे CWC मेंबर गेखांगम स्पीकर ओरंबा MLATS लोकेश्वर MLA सूर्य कुमार कांग्रेस गवर्नमेंट मतमदा मिनिस्टर ओरंबा मदी MLA ओरंबा सिंगलोइना बाबूपुरादा लेबा कांग्रेस पार्टी की CLP लुचिंगबा ओ इबोबी की क्वार्टर द पांगथोकपा पावगी मिफम अमदा CLP की लीडर ओकरम इबोबिना मखा तारदुना तोंगान सोर्स तगी लेबा सिगी VVIP अमा मणिपुर दा लाकने हाइना तानरंबा अदु मीडिया की खुथांगदगी थासी की तांग तराग हुंदोइदा लेबागसी प्राइम मिनिस्टर नरेंद्र मोदी मणिपुर लाकने हाइना तारे प्राइम मिनिस्टर मसा मणिपुर की चाही अनि हलकलबा इरांग असिना हौरकपदगी MPCC अमसुंग AICC ना चत्रिबा करिगिनो मिकुफ खरा असिदा ओरबसु चटपिरगा मणिपुर मियाम द वानरिबासी तंगदु लैताबा पुरकनबा सिनबियु हाइदुन लाकिबनी प्राइम मिनिस्टर ना लेबाक असिगी मफम सिंह खक नतना मालेम की मफम कयादा चटपगी मतम लेरगा मणिपुर न चट्रिबा से मणिपुर चटनबगी मतम लेत्रब्रा मणिपुर मियाम कोरसु लेतना खनबा मखोय मसेल तौनिंगबा तौनरगसु मतागुमना मियाम असिबु मी ओइना लौदबा ओइना उनरंबा चाही तरेट का तंखाई लरखिबा मखोयगी BJP की गवर्नमेंट थवोइदबनी मियामना खनबा मिहुटना सेंबा गवर्नमेंट थवोइदबासी मियामबु थवोइदबनी मियामगी खोलाउतादबा हाइबासी मियामबु उसितबनी हाइना लौरमखिगबनी कांग्रेस पार्टी ना पार्लियामेंट मनुंग अमसुंग मपांदा प्राइम मिनिस्टर मणिपुर चटपियु हाइना तगलखिबनी हौजिकती प्राइम मिनिस्टर नरेंद्र मोदी मणिपुर लाकलगनी हाइरे लाकदोरिबासी कांग्रेस पार्टी ना वेलकम तवी तबुतबु चाही अनि हेलाबा इरांग असिगी सॉल्यूशन ओइना करी पुरगा लाकदोरिबनो सॉल्यूशन लेरब्रा नट्रोगा मिजोराम अमसुंग असम चटपदा मणिपुर कांथोकलगा चटप नुंगाइते हाइदुना पुंग अमखकी ओइना मियाम दा खुद हाइरमननबा लाकपा ओइगदोरिब्रा हाइखी मणिपुर की हुजिक चाही अनि हेलाबा करी सॉल्यूशन पुथोकपीरमगदोरिबनो मिजोराम दगी लागा असम चटकदबसे एसे हंदक्ति कांथो चटपसिदि फजररोय हाइद्रा मणिपुर से पुंखाय मा पुंग अमा खक्तंग मिजोराम दगी सुरचा मे बी सुरचामपुर हाना लेन तोबो याय देन कंगला द तोबो याय
पुंखाय में कुमगा खुद हायरम लोयरे हाइबा हानगी वखन हानगी एटीट्यूड मधु अदुम लेरिब्रा हुजिकसु मणिपुर से हुजिक फाउद करिसु नते हाइना खनबा मानबा एटी ngarang honorable governor na बीजेपी की एमएलए सिंह कौरगा ऑनरेबल गवर्नर ना प्राइम मिनिस्टर की खोंगचत सिगा मरी लेना मीटिंग तौख्रे खनग्रे हारिबसे कंगलादा मीटिंग तौबा पुंखाय मा पुंग अमा वोइबे याय मीटिंग तौबदा क्राउड मैनेजमेंट मद फजना क्राउड तु कनो तौद्रगदी सोप तारे हाइना कौरिब्रा और नत्रगना प्राइम मिनिस्टर की विजिट सिदा करी हाइ हौसिगे मसी क्रमाइना सॉल्व तौसिगे हाइना ताननब कौरिब्रा बीजेपी गाक्ता खंगलगा क्राउड मैनेजमेंट की वोइब तारगती को बीजेपी गाक्ता खल्लगा तौबसे अखोइना खंजबददी राजभवन की सैंक्टिटी से मसी लोअर डाउन तौहनब्रा अदु करिगुंबा अखोइगी सोल्यूशंस की मतंगदा करिनो हाइब तारगदी अखोइना आशा तौवे ऑल पॉलिटिकल पार्टी की मीटिंग से कौरगा अखोइ ऑनरेबल प्राइम मिनिस्टर लाखपसिदा वामन घरे मणिपुर की प्रजा सिंह से वामन घरे कुइमन घरे नोई की साइटे सु करी करी सजेशन तौबा याब तौबियो हाइ ऑल पॉलिटिकल पार्टी की मीटिंग तौबा खोटपदी आइदी मधु कनो तौबगी वाना चदे मधु अदुम तौनब्राना खनबा पाउमी सिंह हंगबा वहांगी पाखुमदा सीएलपी लीडर ओक्रम इबोविना इंडिया ब्लॉक ना थाम मखाइरों मणिपुर की ओरिबा इशू से सोल्यूशन करमना पुरक्प यागदगे हाइबा खंगजगे खनजगे प्राइम मिनिस्टर उनजगे हाइना दिल्ली दा ngaikibani adubu amukta unarabadi haina ngaijage haibada unabada kanaroi haibadage halankibani लाखलिबा खोंगचर असिना मणिपुर की ओइना सोल्यूशन पुरकपगी ओरबदी ऑल पॉलिटिकल पार्टी की मिफम कौरगा खनफम थोकपने मदुगी खंगलकप लैति हाइकी कांग्रेस ना सस्पेंशन ऑपरेशन चना हलमबदगी थोकलिबा इरांग असि थोगनबनी हाइना बीजेपी ना हाई मतमदुदा सस्पेंशन ऑफ ऑपरेशन सु साइन तौनखिबा अदुदी मखोई मेन स्ट्रीम दा हंजरगे खुलाई पारगा कापनबना सोल्यूशन नत्रे वायलेंस थादोक चरगे हाइबगी मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ मणिपुर यावरगा ट्राइपेटाइट खुजेक पिनखिबनी मदुदा ग्राउंड रूल सेमली बनी कॉन्स्टिट्यूशन दा थाजई मणिपुरी टेरिटोरियल इंटीग्रिटी दा कायगदबा डिमांड तौरोय मखोई की खुलाई कदाइदा थमगनी केदर सिंह कदाइदा लेगनी ग्राउंड रूल सिंह मॉनिटर तौनबा डीआईजी दगी तादबा अमना चेयरमैन ओइबा मॉनिटरिंग कमिटी लेगनी ग्राउंड रूल थुगारबदी अहानबदा कमिटी ना वार्निंग तौगनी मदुदसु याद्रगना स्टेट कैबिनेट की वारेफ लौरगा एमएचए दा थारगा खनरबा मतुंगदा सस्पेंशन ऑफ ऑपरेशन सु एब्रोगेट तौबा यावरे सु की ग्राउंड रूल ना इरांग थोकहनबनी हायरगा सेंटर दा लेबा बीजेपी गवर्नमेंट ना सस्पेंशन ऑफ ऑपरेशन सु एक्सटेंड तौरकपने मसिगी मरम बीजेपी ना खंगनी पाखुम बीजेपी ना पिजसनु हाइके Last, we have no any other alternative option except abrogate taubanatana suse handukna banatana upai leitrena yamai sheda government of India da madugi recommendation ama yawudaba al matamdugi state government se khangibra khangdabra state cabinet ki decision ju taka hoy monitoring shen ki recommendation am ju taka hoy madu tauraga bharat sarkar da hairaga se monitoring shen je nutrient ni na monitoring shen je government of India ki minister of home affairs ki representative yaruni all central forces की representative यावरिमनी से मोजी यादरे अदुन मसी एब्रोगेट तौर मोजी सुरी कमेंट तौर अखोई स्टेट गवर्नमेंट ने तौर सिनी हायरगा मदैदा गवर्नमेंट ऑफ इंडिया ngangnarga एब्रोगेट तौगदब अदुसु खंगिब्रा खंगदब्रा ngangnariब्रा ngangnadabra मोइन ngangu वादु स्टेट कैबिनेट तु तागिद्रेद्रा अखोई कांग्रेस दा मतमनि कांग्रेस गवर्नमेंट दा सुन मरम मोइना सिदा साइन तौरिबा सुदा साइन तौरिसि फॉरेनर आद एमपी वरम अमना साइन तौदर खोत मसी थोलिबा मयाम हाइदो थोले हायरगदी फत्रे हायरगदी हौजिक अमु मधु अमु एक्सटेंड तौरिसि सिगी क्वेश्चन जिदि अखोइदा हंगबिबगी मौता बीजेपी दा हंगबिरो करिगिनो नोइ नांगै कांग्रेस की मतमनि कांग्रेस गवर्नमेंट तौरमबदगी प्रॉब्लम मयाम इश्यूज मयाम थर्ड मेदा थोक्रिबा मयाम हुजिक फौ थोलिसे थोनबनी हायरगा नोइना हौजिक अमु मसीगी सूसे एक्सटेंड तौरिसे करिगिनो द आइबु हाइजौ हारदी मोइदा हंगगा होम मिनिस्टर दा प्राइम मिनिस्टर दा स्टेट की बीजेपी दा हंगगा चपचाबा आंसर दु मोइदगी लौबियो सेप्टेम्बर 13 प्राइम मिनिस्टर मणिपुर लाखनी हारिबासी शिवसेना मणिपुर डेमोक्रेटिक अलायंस ना तराम ओकले अदुबु पुंग खरा खक की खोंगचट असे मणिपुर की हौजिक ओरिबा इरांग असिगी लाकपा ओरगदी मियामना हेना पेनगदबनी हाइना शिवसेना मणिपुर स्टेट की प्रेसिडेंट एम तोम्बिना फोंगदोक्रे बाबुपुरादा लेबा पार्टी सिगे ऑफिस ता पांगथोकपा पाउमी सिंगा उनबा
amada mahakna makha tana Prime Minister gi khongchat asi 2022 gi mikhal matungda handak lakadorba sina ahan bane khongchat asida Manipur da chahi ani halaklaba irang asina maram oiduna lanjena duna leiriba mioi sing masa masagi hanagi mafamda hanjil hanana ba khona biramba chumgani mahaki khongchat asina Manipur gi isu khakta da lakpa natabda Mizoram amadi Assam da lakpada Churachandpur amadi Imphal da pungkhara khak lakpa sinadi Manipur miyam gi apenba oiroi Prime Minister Manipur da lakte haiduna lauramba political party singna laklamda asida political gi khudong chaba launa ba Manipur miyamna wariba singa sigi mathakta wana na ba wangang ba topiro madugi mahutta mahaki khongchada sida wariba miyam asi mahusa gi fibam da matau karamna tangdu laitana laigadagi haibarom da Kanaba Fagani, Prime Minister Laklabasu, Mapung Fabalangak Amalatabana, Kongchat Asigi Kanava Sing Lahona Bagi, Kudong Chaba Adu, Lana Nabitamak Mahaki, Kongchat Ki Mangoina, Anova Mapung Fabalangak Ama Semhoba Matautai, Kongchat Asina Manipur the Togliba, Irang Asigi in Tapagi road map, Ama Yatlamba, Yana Nabitamak, Yanadriba, Community Anigi Mue Sing, Puna Famina Nabagi Kudong Chaba, Legadra Natraga Laidraba Hivase, Sibasenagi, Achoba Wahangni, Handakta, suspension of Operation Su extent. Taukiba aduda yanakiba wafam sing loop amana amuk thoraktuna maitai sing national highway sing the buffer zone laktuna sanglakpa yarwa haibasi Central Security amadi State Security sing asi cookies singi makhada lehelabra National Highway haibasi Union lista yaubana miyam da free movement ohenba haibasi makhoigi mathauni popi thaba drug lalonba amadi mihat mipun tobana karisu tawdaba cookie militants singa suspension of operation su extend tobagi kanaba karino yamna tangna pungkharagi oina Prime Minister na lakadoriba sida lamdamasida lairiba miyam amadi organization singna banna chingba tawbidana ba appeal su tawki Ladiba quickly can say, choose the tripod talk the quickly get over UPM kasi. How we were talking to the tripod talk. Adu imatunda yamna contracting with a statement about more than talk. National Highway Kapupishe, second one, the thing usually labor security process in the Manipur mission report my airport. The Jokimatin Pangani. Taudu masi cross over lak ko masi mai di yaro sidi chai le dawai wani chai du karanam taudu no har gari central forces state forces na taudu chai ne ba akoi community machine na taudu na te ba lambi du the freely move taugi authority she central forces ki ne ba central forces na du taudu to garo noi kuki makha da le no tawre le garo mi ki lam mulaga yum mai tharaga tatoga adu lamdu munne theory sibo adu ki kamudu bu adu su extend to sibo shi karo shi kaino be maradra central government na divide policy se must stop must to wino tantro will the honorable Prime Minister lakane have to message the place akoi Manipur democratic alliance ki mai gi section gi mai gi unanin bami me am lakdo madu ban blockade to widan na ba section of the Manipur democratic alliance ki mai gi ko All India Dev Arts and Culture Society AIDACH amasung MNH Skill India Foundation punisinduna haukiba August kuntra amasung kuntraga mathoida Punjab ta pangthokiba 12th edition of National Pageant Mr. Deaf India 2025 ki title fanglakraba Mr. Rilo Lanabo Imphal International Airport miyamna taramna okre notice tagi hanba oina Mr. Deaf India ki title loba ngamlakraba Mr. Vahirlo Lana Senapati District ki Khamson Village tagi Mr. LR Makigi Machanupani Mahak Handak Punjab ta August kuntra amasung kuntra ga mathoi da pangthokiba National Pageant aduda North East tagi hanna title asi loba ngamba orakpada miyamna harau nungaiba phongdokiba loinana miyamna achoba khudol sing tamduna Imphal International Airport ta miyamna taramna okay tongan ba India ge state sing digi deaf oiraba participant kyana saruk yadna pangthokiba National Pageant aduda Mr. Verilo Lanana Thoidok Handok na confidence, cultural pride amasung personality na chingba singda utuna Mr. Deaf India 2025 ki title ase lobang amlakibani mahakpu miyamna harau tiamna Imphal International Airport ta okpa aduga mari leinana Mr. Verilo Lanage apokpi amasung Mayambana Mr. Verilo Lanana India ki oina pangthokiba Mr. Deaf India 2025 ta first tarakiba ase gyamna nungai fawi mama mapa amasung imung manungna masagi talent leizaba loshinduna thambigano haina phongdoki All India ki Deaf Mr. Shum
चपदा माना मिस इंडिया खन खिबसी आयाम हारोय दुगा ऑर्गेनाइज तौपिरिबा खोइबुसु आय याम थखले सुमाइना सोइनाइबा खोइबुसु सुमाइना हान्थादना मी अतोपागा मानायना न सुमाइ तौबिबसी दुगा लागलिबा दुगा पुलिबा मा ओरपिरिबा मी मयाम बुसु हारोरे सुमाइना इंडिया गे द मकोक ओइना थोलकपा प्राइज फंगलकपसी ईश्वरबो याम थागले अदुगा लैरिबा मियाम बुसु याम थागले आगाम म्याम से मखोइना नॉर्मल नते न थादोपिगनो मखोइ म्याम से इंथोपिगनो मखोइ गिसु कैपेबिलिटी अमा मखोइ गिसु तौबो ngamba मसागी होनरदि ngamgani हैबसे अखोइ gi लैरिबा मणिपुर लंदम द लैरिबा आगाम म्याम से नॉर्मल खंगदे स्पेशल एबिलिटी खंगदे मखोइ म्याम से अखोइने इनखत पिरदि तौबो ngamgani अचीवमेंट अखोइ लेबा की दमकता मी अमा ओइबा ngamgani Taran Okpaduga Mari Lainana Sign Language Interpreter Amasung All Manipur Association of Deaf and Mute ki Maikidigi M Barlilo Lanana India Pumbaki First Taraktuna Mingchat Purakpasi Yamna Chokchai Miyamna Support Obibugi the Mak Tagat Fondoke. Deaf India Topasida Moina Mayam support open Eduga Mana achievement Pong Pasda Mayam Tina Akoi Manipur Deaf Association Uniam India that I couldn't make his mind some minus some had Mr. Deaf Subai to Haiba. But for the first time not is key in the Mana achievement Jahan Boina Fang Maneva. Aduga Atopa Deaf Mayam and the Gi Atopa Pamba Sigi Maram the Miss Deaf Kumba Mr. Deaf Kumba Pamba Mayam Su Mayam the encouraged to plus अखोई की एसोसिएशन अखोई मणिपुर की डेफ एसोसिएशन बुसु याम थागत फोंदोचरी आइना सिदे लाकपसिदा याम थाराम ओपीबगी दमक थागत फोंदोचरी Mr. Deaf India 2025 Tarikraba Mr. Vaihiro Lanabo Pongmai Colony Sangak from the Laiba Mahaki Mayumda Miam Harau Jam Opaki Thoram Pangto Crate Thoramadu Wankai Kendru Gamele Tangjamarun Kumar like Mui Singh All Manipur Association of Deaf and Mute Keep Mui Singna Sarugyaki Amasung Pastor Shingna Sarugyaki Thoramadugi Manung Channa Bairilo Lanana Mr. Deaf India 2025 Taraktuna Manipurgi Mai Purakpada Ishorgi Mafam da prayer Tokduna Ishwar Thagat Pafong Dopagalona Chamba Kudol Tamduna Punging Tawaki Thoramaduga Sarugyakiba Wankai Kendru Gamele Tangjamarun Kumar physically challenge Singbu Yumdalo Shinduna Tambagi Mahuta Makogi Haitoi Singtoiba Sing Utok Hanba Matautai Normal person Amana Tobangam the Batabak Kaya Makoina Toribane Makoina Mai Pakagi Puari Sembangam Naba Aikoi Kudingmakna Tauna Happy Gadabani physically challenge Singbu Awang Batak the Tamlabadi Chowkot Pakuna Ama Oigani Hana Fongdoke अखोइन दि खलम बयाई अखोइ से मिमान अदरबनी अदुबो मिओय भाइबसे कनाना फबमिनो कनानो परफेक्ट ओब मी हायगदी समाज कंट्रीब्यूशन पीरिबा मिदो अदुने मरु वरिदी अखोइ होय छोना सेंबी रपकांदा मिमान न सेमक्त्रगसु अखो वकल किचनिङाइ लेते अखोइना पीरिबा कंट्रीब्यूशन से दुगु मतिक चावी अदो तुंगान तुंगान फिल केयादा अखोइ स्पोर्ट्स ता करिदा क्या कंपटीशन मैम तौदो होय मणिपुर दी माइपुर को मैम सुलै अदो सिगुम्बा मतमसिदा कोई चालना नगा सिगुम्बा चोबा कंपटीशन प्लेटफॉर्म में यावरकांदा कोई मणिपुर के माइपुरपा लेकाइजी के माइपुरपा सेदुके मतिक चावै नुंगाइदै अदुना मखाताबा कंपटीशन इंटरनेशनल के ओइबा तुंगान तुंगानबा कंपटीशन दसु चटकनेना तापिदी अदुगे मतम चटबा कांदसु आइगे माइकैदगी आई अंगम्बा आई मतेंग पांगजगनी Sarugyakiba Nupiyamana Handak India gi Oina Punjab to Fanghokiba Mr. Deaf India 2025 to All India gi Oina Mr. Deaf India 2025 Tarakpasi Leivaki Oina Satok Cheningai ni Mimanadre Haiduna Mama Pa Oiba Singna Macha Singbu Yumda Thamjin Bigano Makoigi Haithoi Sing Toiba Sing Mapung Fan Uthokpagi Khudong Jaba PBO Mr. Bairilo Lana Gumba Macha Singidamak Mama Pa Kayana Lefle Tungda Lakadaba Mahaki Thabak Thoram Kayada Su Mama Pa Oiba Singna Lefkigani Fongdoki Makata Taraga International the Sucha program Kaya Shinduna Lady Vinina, Mama Mayam Gimahuch Le Heraga, Ichamana, Kontanguna Zakadova Punamakasi, Patanaga up in a pound is a gate, and one Wagna Kutinda, my partner, Kujukusha, Ojiki Henna, my partner, Pamlaga, Amuka, Nahaki Popam, Manipur Asida Halako, Haiti, and we should bless of Vini, Mama Mayam Shinduna. Healthy aging with specific focus on preventing frailty and falls Haibatimda World Physiotherapy Day Gitauram Rims Hospital Imphal Nisinduna Lampel Pataleba Hospital Sigi OPT Block Mamangda Pangtokre Toromaduda Rimski Dean Academy Lystrom Rajesh Medical Superintendent Professor and Sanjeev Amadi Rimski Senior Physiotherapist Dr. Joybi Haikru Jamna
चिंगबसिंगना सरुग्या के थरोंगा मरी लेना प्रोफेसर संजीवना फोंदोखिबदा ngasi physiotherapy asi yamna maru oiba laing pathap ama oirakli BP stroke tauba natraga spinal cord shock tuna operation tawraba matungda miyoi amagi hanagi punsi mahingda amuk hanna hogat kangkhat chatuna ngamna ba khonabada physiotherapist singi achauba thaudang klei maramasina physiotherapist yamna maru oiba healthcare professional ni haibada haiman bathokloi haiki physiotherapy jesi akoisi physiotherapy jesi aduki madi important oi haibese haijani physiotherapy singchina ni koi bu amohanna chahan bangamba amohanna thabak sumi na thabak surak ngamba masana masagi independent life ama leher bangamba si asi haijani we should have enough number ai kange yamna physiotherapist karadi dolopsu yam dana pirga leramba yawi adan tawdana makoisi yarige thuna asuk yam important oba kano masi branch amase masibu support over to without aduna akoi ngasi hajarbi physiotherapist ko dimakta that we thank you and RIMS now we stand with you and let us commit today that we will make early effective and compassionate rehabilitation of whole mark of RIMS ki atoba rehabilitation sigi mai pakama hoichuno Jing the Putok Bomanamasing Kaya Tampakta Fonganaba Pandam da Sam Kiba Liangmai Imphal Market Committee Hongdopaki Thoram Thasiki Taraga Tarukta Terra Ideal Club K Campus da Pangtul Gane Haina Committee Sigi Convener Nong Thongbom Sana Jaubana Haire Ngasi Manipur Press Club ki Thangsing Hall da Pangtokiba Paugi Mifamada Wafamasi Fongtol Duna Committee Sigi Convener Nong Thongbom Sana Jaubaitena Liangmai Hariba Tribasi Salai Teret ki Manung da Chaliba Indigenous Rope Amani Furubasigi Oiba Market Ama Imphal da Thambina Nabakan na Haizarakpadagi Imphal da Ladiba Civil Society Singa Punduna Miyoi Mapana Saba Liangmai Imphal Market Committee ama semke committee asina thuba matamda ikoi gatna thanaba yadraba furabasigi ichinenau singa sina chingda puthokpa polam sing Imphal gi mafam amada famduna yonana ba haijarakpa ase yengduna Liangmai kanglu ki miyoi singa tampake CSO singa punduna mifam mari mangarak faminaraba matungda aroiba mifam ama Imphal Hotel da famlaba matungda committee ase semke loinana committee ase sembagi maroiba pandamde economics ki lamda emotionally integrity o ama semganana ba hona bada Liangmai furuki chil iche singna Imphal da kaithel karaktuna tampakta leiriba miyoi singa pundana nungsi sanana pot yonba leiba tawduna amat oina nungsinana bagi saktam adu lakna ba hona bani amade market ase thasi ki tara taruki ayuktagi hoduna committee ase sembagi thawromga loinana famba hogani maramaduna lamdamasi leiriba miyamna haiba numit asida lakbiduna adongi apamba polam sing leibiu haina fongdrakhi Aikoigi yum to dek piganu, Aikoigi yum to dek krabadi, Aikoi kadai legani, Aikoi karamna larik tamgani, Aikoigi yum to dek krabadi, Aikoi larik tamba fanglaroi haina, placard kaya paidrungasi, Lamla Assembly Constituency ki manung chanalaiba, Laima Kong Mapalgi, Mahiroi Singna, School Kaba left on a wakat me from Satakre, Narang the Hoduna in Faliski, Lamlai Kendrigi Manung Chanalaiba, Laima Kong Mapalgi, Lengas in eviction gi tabak satariba, Asida Laima Kong Mapal. Kul asigi oina eviction tawdringai da lenga sina laifam chapam amahana sinbiu natraga hana dagi lejarak laba mafam basida adubak lehen biu haina ngarang laima khong mapal kul asigi khunja singna wakar mifam chathakraba matung danga sisu makhata na laima khong mapal kul asigi mahiroi singna mahai tamba leptuna makhoi gi yum thudek piganu yum thudek krabadi aikoi kadai da legane haina wakar mifam chathakibani ngasigi wakar mifam adu da aikoi gi tunglam chat kanbiu yum thudek krabadi aikoi larik tamba fanglaroi yum leitrabadi aikoi kadai da legane aikoi na School selling a yum to decrabadi, I koi kadai legane, I koi miamgi. Yum in cold moonbiganu, I koi bunung sibiu, Hina Taba, Blackart Kaya, Sijinaki. Nasiki Waka me from Matuda Sarugiakiba, Tongan, School Kayagi, Mahiru Singna, Fongdora Kibada, how Kibachahi Karagi Mamanga, COVID-19 gil lighted not Chahi Kayamasu, Larik Tamba Fong and Kidre, Madugi Matunda, Maitemasung Cookie and Esigi, Irang Asinamaram Oraga Chahi, Ohumlom Asisu, Nintina Larik Tamba Funkidre, housing Iran Kara Farakle, Hina Larik Tamba Hauklaba, Matam Asida, Amuk Aikoigi, Yum to dek Pikrabadi, Aikoi, Larik Tamba Fangleroy, Yum Laitrabadi, Aikoi. Kadai de legane Aikoi bunung sibiu Mari Lainaba Governor Imphal is this sina Aikoi yum to dek pigano haina Tamoi sokna fongdok narakli Koina iskun chat kena tholak pada akoi gi lambi kakpa gi mila kani haibada akoi iskun chat tare jum to gai grabadi school chana tapasungam laroi school fee hun basungam laroi aduna koi yum to abala pasin de yum to gai bigano haida kulona jina jari Metric preparation bu tawkataba matam asida eviction action da akoi kadai da metric preparation asi kadai da lerga tawgani maduna ai state governor amadi Imphal East
Istv na akhoi career ki dama khanbi duna le makong palgi eviction asibu khar yengbi haiduna hajai akhoi kadai da laini akhoi school kadai da changani koina school chaluraga halakpa matamda yum ase thugairamlaga di koina kadai da laigadage haibagi wakanda sida chamamna duna school ase chatamandre aduna state government amadi Imphal East DC na miyeng khara sambiwana haije Imphal East ki kangu chingjinda cheda khak miyam da thaknanaba ising oirabra Kangnanaba RTI Thakre Miyamna RTI Thabiu Huranba Sing Khangdoksi RTI Thabada Achangba Senfom Abade Maduda Singnarak Khudingmak Thengnagani Haina Political Activist Sapam Kangleipana Fongdokre Wafamasi Lamlai Kendrogi Manung Chanalaiba Kangu Chinginda Youth Club Kangu Chinginna Jal Jeevan Mission gi ising fangalle harakpagi matangda kaya yamna fangalle cheda khak fanghanbra haiba khangdoknanaba RTI Thadana wahang hangbagi thongna ase leibagi damak RTI Tharibasibu Sapamcha Kangleipalna Pukning Thogatpagi Thoramda Mahakna Fongdokibane Kangleipalna Makha Taraduna Kangu Chingjil Youth Clubna Jal Jeevan Mission gi matangda Kulasigi Oina Rights to Information RTI gi Kuthangda Wahang Hangbagi Thabak ama paikhatlakpa ase Thagadingai ne Lamlai gi Chakthung Malibasigi matangda Kangu Chingjil Youth Clubna Mangjil Thana Songthoktuna RTI Tharakpa Sigumna Lamlai Assembly Constituency gi club khudingmak magi laikai Saukhat Thaurangi maramda RTI Thabiu Madugi Tangai Fadaba khudingmak mahakna puthokani amadi singnarakpa khudingmak aikhoi amato oina thengnaminase mahakna makha taraduna Lamlai Assembly Constituency gi lairiba club khudingmak nasu Kangu Chingjin Youth Club kumna thauna laina RTI thaduna miyamda achumba lambi takminase aikhoi tumdana lairagumsi aikhoi khudingmak na mikap tholakpada Lamlai AC da awonba soidana lakani mioi amakhak natroga kul amakhakna mikap thokpana yaroi maram aduna yaifaba tunglam chat ama Lamlai Assembly Constituency da puraknanba aikhoi khudingmak thaudang lominasi haike ngasigi thoramadu da Kangu Chingjil Village Development Committee amadi khulgi maira paibi gi luchingba singsu sarugyakhe Sapot ki dawata ekoi ki naiji ki item ki dawata panami nabi abasin do ekoi ku mohana minasi Lamlai Assembly Constituency da afaba paujera ma kuruga thona kan RTI thariba club ki chino mayan se aine namsatu lengna jangada namar sai na khala kanda lakshabani aduna Lamlai Assembly Constituency leiba club sing village development committee sing maya pani ma sing Kangu Chingjina nasi lawai ba thudang ji Matau Tomata, a very good inner side of whom say Tunzaraga, and the Manipur Lenga ke Department of Adult Education amade State Literacy Mission Authority na Sinduna State ki thakta International Literacy Day Celebration Major Kulda Laiba Manipur Press Club ta pangthokre Thoromaduda Lok Ayukta ki Deputy Register Lightstrom Bobby Skill Labor Employment and Entrepreneurship ki Secretary and Bandana amade Additional Director Adult Education Anjali Songtham chingwa singna sarugya ke Thorom ki saruga moina Literacy Day ga mari lainana pangthokiba painting competition da makok mathang taraba mahiroi singda mana mathum gyan thoki amade Bisnupur Chandel Tamenglong Thobal Senapati ki West Volunteer Teacher Taraba Singh su certificate piduna pungning thogat ke Secretary Bandana na ngasi digital gi era asida iba pabakha khaibana yaraktabadagi digital literacy financial literacy amadi computer knowledge ningthina yaudaba yadabana adult education gi volunteer teacher singna lam sing asida naha lakh ama lising kontra henbada takpi tambibagi thabak chathakre self help group semduna mashana masabu thabak pijanana ba honoriba amadi entrepreneur oiningba mioi kayada matau kramna bank tigi loan lawgadage amade bank yaubuda mafam aduda karamna sel tengbang lawgadage haibana chingba takpi tambibagi thabak chathari haiki literacy se yam wangi tharga so kasena hairabra habidi china wali na khanje aduna intervention se adult education gi achomba role ama leiri adu koi manipur se yamna well informed ba yamna educated ba adu yamna phaba society ama lehange phangange hairgadi sigi department gi achomba role nei pieces kamaina aise direct hairaga ai bank ta ai soi se kamai tawgani ai bank ta ba ki business se kamai paani sigi matam sreda ki su to aba adu da makta staff le da mo da aba ka ama le gi ba sagi ma se class 10 pass to gi or class 8 pass to gi some 40 years back hairaga su mo se se counter ba haitre ba duna education gi sagi volunteer teacher se adu ba pi le ba imbesal gi staff su utilize to view adu le ba mo gi PRI Panchayati Raj institution gi
Pradhan Obising, Member Obising, Club, NGO, si Mam Sigasu tap to Biraga, Village Data, Huizagas Data, Darka Obising, Adam Mogi, platform Amaka PBO. Hausi Pogmerton Natin Bervegamatang Luxury. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohali pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano azaba thammo Sigi yumse next time dina checksin na laksilaga thamlo banine Dadarang se juhar habaga amta kidrabo Asumna mayamna machal bu ngap shan lugum masigi yumasibu asoya ngan kokadabagi next time dina ngap sheli next time ti juhar habadi ngap tokna ba same bani German technology si na bana concrete ka tokna tina ba matamda babang ng amuk ke hena angle adli next TMT strength is in the quick Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel Break matungda mayam ba mukahna taranok chori loina makata ba pau pizari Manipur pandit loishang na kum khuding gi pangthok pagong kumsi sahi ki wena su pandit loishang gi pandit yai ma wahengwam sanato na lochingduna loishang asigi pandit sing maiba maiwi sing poinal pena loishang yauna langban gi haisoi katpagi thoram nat ki laishon tinson ga loina na loishang asida pangthokre thoramadu loishang gi layu kraba ahal laman sing amadi 2023 gi May gi ahumdagi haurakhiba koki landa laikhidraba maitei athoba singi mafamda haikat laikat tamki Bisnupur district ke manung dalai khungang nipan ngakchro pokpi ngaikong khulen ngaikong sifai tobu khoijuman kwasifai nachau amadi kha posangbam gi apunba inter village development committee na sinduna khungang nipan asidagi bosem kosem amadi CVS in lawba class 10 amadi 12 ta mark wangna fanglakraba Khangalaba Mahiro Yankaida cycle amamam pibaga loinana kickboxing masanada gold medal lawraklaba El Malem nganbadashu pungning thogatpagi thauramama pangthokre Ivudo Yangoining Thau Community Hall Khojumanda pangthokiba thauramatuda development committee gi president Thaudam Joy Kumar Laishram Menjor former Adaksia Thokchom Ithoibi former Upadaksia Takhelambam Nungsi chairperson Ngaikong Gram Panchayat Moirangthem Bala Jila Parishad Ngaikong Khulen Kes Sanamatum Amasung Khungang Singh Asigi Makok Thongba Miwi Kyana Thauram Mapusing Oina Sarugyake Khungang Nipan Asidagi Thabaktagi Potharaba Oja Marifutara Tarukta Khudol Tamdun Ikai Khumnake Development Committee General Secretary Laishram Ranjitna Ingsog Lising Amaga Chamapan Yankai Nipan Dagi Hauduna Khungang Nipan Asigi Ahalaman Singna Khungang Nipan Asi Faudun Chatpa Inter Village Road Ama Semdaba Yade Haibagi Pandamda Haudokiba Committee ni Khungang Singh Asida Laiba Khunja Pumnamak Maru Oina Inkhalak Liba Naha Singna Hena Thawai Yausinduna Hena Chawkhatpa Khungang Amamam Ohensi Haiki Thawbal District Upadakshya Oramba Takhelambam Nungsina Leibagama Chawkhatpa Haibasi Khungang Singh Hana Chawkhatpa Matamda Chawkhatpa Ngamgani Intervillage Singda Lairiba Khungang Nipan Asina Lingjen Manana Punna Thabak Tawinaraba Matamda Kanana Sulakchaba Amadi Shothana Leiba Haibadu Oiroi Khungang Singh Asida Laiba Naha Singh Amadi Mahiroi Singna Khungang Singh Asida Laibak leko tabana hakchang fana mahai masing mapung fan haiba tangai fade haiki Sira akhoi masen akhoi landam akhoi khungang ase akhoi mayam pinsil laga tawda medabani ama anoba masa pohon bi base tungda akhoi khungang ni panse pinsil laga akhoi na ohen ningba oiba namloi khamba thama khudima namloi haidana khalam ba kaya ase akhoi masen pinsil laga di ngamngani
Prime Minister Narendra Modi na Manipuri yauna awang nongpoki state singda lakadoriba khongchara se taramna OE haina Jalarang United Front JUF na charol thadrakli. Lobasigi Secretary Information and Publicity Louis Gangmai na thadrokpa charol aduda mahaki khongchara sina awang nongpok India gi matam sangna political gi leiba issue sing amadi hauzik wariba fibam sing fagat handuna tang taba purakpada mateng oragani haibagi loinana JUF na pamba wafam nipan su charol aduda palakli. Istv man line the Chingbada Muema Sire, Togogasi, Nasiuk Angan Bapung Tare Lom Taba, Dwaida Technopol District in Manung Chanba, lighting my po village the Tokibani, Main Chingbada Lake Draba Mue Adudi, Maku, Ngaranmi, Chahiyang Kagamatoi, Apokpa, Maku, Machinfa, Chandel District is Hivol Kuldagini Hairi, Lake Draba, Maku, Ngaranmi, na Mahaki, Mamanaba, lighting my fo village the Laiba, DM Mosinfagi, Nauna Saba, Yumka, Duna Yanglubada, Yumadugi, Manaktel, Tingba, Istv man line the Tinglubadi, Laibaktiba Togadu, Tokibani. Mahakudakta Palenda Laiba Zonas Clinic ta Purok Pagi Lambida like Hidre Hire, Togdok Togliba Yumasigi Manakta Puriba Istv man line adu Mafum Chanapunanaba, MSPDCL the Yumbuna Kayarak Hadna Harabasu, Tabak Wena Pangtok Tabana, Tokibani, Haina Panba. FIR ama Machi Police Station da Laikidraba Maku Ngaranmi gi Mayamana Taukre Haire Asiba Haksang postmortem gi damak Zenems ki Mirel Sang da Thamkre Sangakfam da Laiba Manipur Gas Service ki consumer singna May Amadi April thagi LPG gas phangde haibagi wakat ama Kevin PD department lakpadagi department asigi director ke bono gi mireng makhada OSD Haubam Bovina Luchingba official singna ngasi Sangakfam da Laiba gas service asigi office ta Chatuna Yangsin Kre Khongchara duga mari lena Haubam Bobina Manipur Gas Service na May June July amadi August thada punna lot humfuga manga fanglam liba losing asina consumer singda LPG gas sang naina piram labadi consumer singna waribasi waramloi ahan bagi oina Manipur Gas Service ta department na warning ama piragani makhata na karigumba consumer singda LPG gas matam chana pidrogadi department na akan action logani amaromda Manipur da laiba gas agency singe home delivery tauriba gari da agency gi maming thadaba sing asidagi tharga chol amagi manungda agency gi maming thagadabani karigumba tharamdrabadi gari sing fagani gas consumer singnasu IOC na piriba gas stove pipe regulator IOC gi symbol yawa sing sizinabiu chahi manga suraklabadi nauna gas agency singdagi lauraga sindokadabani maduda karigumba maheu langpong thokpada laikidaba yarogadi IOC na lakh taru compensation pigani asogapan yawbadana lupa lakh ani compensation pigani haiki Habiramo Pada Targati Akoi Adu Matungdegi Faba Hogatsarani. Yes, consumer sing the Akoina Aina Hijering with the IOC na PB riba, Akoigi Moina stove PB riba, hosepipe PB riba, the regulator PB riba since Akoina connection low matam the Moina PD provider vising low biraba. Hosepipe say Sahi Manga Faragadi agency do not Anova Muksin Gadavaneva. High river system singers if has follow to Vitargadi gas agency to give Matakta upon application Namataraga Kayumba Mahula Pokopadi Laki the Bayobo or Targadi 6 lakhs compensation P insurance. Insurance IOC na Pigadavani P was a agency to get through the Pigadava. At the game Yum Mai Chakogumba Yorgana 2 lakhs compensation P Jaganeva. OMC na Makada insurance Piriba can also say Loina Akoina Dum Pangbangam Namzaganina Hoi Pazasing the Masigi awareness and Katanzo Pizagi. Imphal East District ki manung da laiba yamna maru oiba lambi ama oiriba ayang palege lambi asi chahi manga taruk ki mamang dage sembidana thambana lambi asigi naket tariba miyam awaba kaya mayokna batanatana lambi asi dage tholkpa ufulna naget tariba miyam na anaye kaya yorokpa amadi lambi asi da accident thokpa dage miyoi kaya ma awaba kaya mayokna re haiduna ngasi nongmaibung Women Development Maira Paibi Association Unit 1 ge General Secretary Nongthongbam Ongbi Meda Devina ayang palida pangthokpa paumi singa unaba amada fongdorakli Mahakna Makhatana Lambiasi Gen Hospital, District Police, DC Office, Amadi Tongan Balenga ke Office Amadi School College Sing Taba Lambi Oibana Numit Mangani gi Manung da Semjin Biu Natrabadi Lambi Thingzin Bayauna Kongjang Kaya Sangsin Gani Haiki. Hojik lambi si gi mara khoi gi mamang amadi maning da lairiba akhoi gi sinau singa si upun je chahi mari manga sure akhoi na sare ise sare ba upun sina maram wore hojik thoiba laina akhoi gi dengi haiba laina siga pasandaraga Naget ki miwai singse
loina narga loina yatarga leiri skun chaliba amadi lambi da chaliba isinaw singju loina phibam chadre lok se khogi khuraga leire upun sina banam moraga mioi bege hakchang da duke matik su an bahai tare lambi si khogi paktopa chakthokpa plan phajaba mayam amadi leirangani leiraga su hauji hauji ki oiba khogi praja singna wariba lambi asi mayai center sida khogi koilas se thabiyo haijaninge masi paktopa chakthokpa su ngai ngai da khoi upun je som chadana leiraga di khoi je chiro haibane ba Lions Club of Imphal Valley na Sinduna Nirmala Hotel da Taramathoi Suba Charter Night ki thoram pangthokre thoramadu da Lions Club of International District 322 the Governor Lalit Kumar Kothari immediate past District Governor TS Kesho W Gopi Mohan amade M Gojendra na chingba Miyoi Singsu Sarugya ke thorongmari leinana Lalit Kumar Kothari na Lions Club na Manipur da Miyoi bagi tengbang pangliba ase thagale natural calamity thokpa matam da khudakta awana tarba Miyoi Sing kanbagi thabak chathanana ba rapid response team ama shemna na ba khanaragani makoi sing adu training pinana ba thabak paikhalagani haiki District Marigi Frontal Organization Singna ngasi ahing nongyai dagi UNC na chathagadori ba trade embargo sawgatkani haina serol thadok narakle nauna sawgatkani hariba singadugi manungda Chandel Naga People's Organization amadi Chandel ge CSO Taraga Mathoi Tangkhul Nagalong Joint Tribe Council Manipur amadi Naga People's Organization Chingbasing yauri Lilong United Club LUC gi Ahanba Foundation Day Kam Felicitation Lilong Haurebi College ke multipurpose hall da pangthokre thoramadu da DC Thawal Hana Kamai Additional SP N Suras Lilong Haurebi College ke Principal MS Satar amade LUC gi Convener Sajad Bujamayum Sarugyaki DC Hana Kamai na Lubasigi Pandam Mapung Fadana Lilong Khak Natana Thawbal District Pumbada Hena Chawkhatpa Purakpa Oresano Hena Paba District ama ohena ba khona bada District Administration Thawbal nasu LOC da pangba yaba mateng pangani haiki Lilong da leiba mi mayam gi cooperation leiraga ekoi Lilong aduga Thawbal District se progress leiba development leiba district oi halase haibido haithage and noina kari bubat dakar leiba matam da su we are always there from the district administration side haibido AV Chana direction piba Ras Elangbom na Mayek Iba amadi Sairangba Ishai Jai Maduri na Saisakpa Loinana Jackson Yumnam amadi Kretina Luang na Saktam Langba Aikoi class ta Haina Mingthonba music video album ama ngarang Manipur Press Club ki Loktak Hall da release tawkre music video album Fongba ki thoram aduda Pongnafam Pause ki editor Aribam Rubindro Sharma All Manipur Working Journalist Union Amju ki president Asem Bakta All Manipur Matam Ishai Kanglup Amiki President Khaidem Thoiba Amadi Sargamgi President Su Oiba Amiki Secretary Mayangbam Dhananjoyna Maroiba Mithunglen Singh Oina Sarugyaki Tharmadugi Manung Channa Hariba Aikhui Class Ta Haina Mingthonba music video album Asibu Puthoknanaba Honabada Choba Thogdang Laukiba Miyoi Singh Yauna music video Sida Saktam Langkiba artist Saisakpana Chingba Singda Achamba Khudol Tamduna Ikai Khumnabachu Utki Thasigi Amadagi Manga Fauba Gwalior da Laiba Atal Bihari Baspai Training Center for Disability Sports da State Nipana Sargyaduna Pangthokiba Nupa amasung Nupi ki Mapan Suba National Wheelchair Basketball Championship 2025 ta Manipur gi team captain Oikibi Patrick School ge staff Chakram Lokesorina Luchingba Wheelchair Basketball team na runner up Taduna Mai Palakpada Manipur gi Mai Oivetanatana School asigi Chauthok Chaba Poktuna School gi Mai Kedige Chamba Khudol Piduna Ikai Khumnaba Utkre Matung Tarakpada Championship Singdasu Manipur gi Mingchat Purakpa Oresno Hainangasi Pangthokiba Chamba Thoramda School asigi Mai Kedigi Fongdorakle Thoramasida School asigi Headmistress Maibam Victory Ojamadi Mahiroi Singna Sarugyaki Manipuri in Kolkata MIK na Laikhidraba Ngangbam Iboton Maitei Ningsing Duna First MIK Football League 2025 ngarang Kolkata gi Orchid Arena Tofsiada Pangthokre Thoromasida Vinayak Ajat Amadi Vinata Naurem Su Sarugyaki Team Tarukna Sarugyaki ba League asida Jadonang FC na Super G Gent FC bu Thoiduna champion oikre Kolkata da leiriba Manipuri Singbu football na unified oiba haibagi wakalonda pangthokpani haire Hauzik loislakpada maruoiba pau amuk hanna pizare PUCL ki report ki mayokta lanjener besingna akampa ta khongjong sangsinkhre Laiba ki damak thawai kat ki ba thauba thobi singi mafam da langban thage heitha laitha duna ikai khumna bo utkre
amadi wabagai lamkhai bazar da leiba imoinu market mini shopping mall yauna mobile yon da dukan ama mai chakre hauzik fawgi ne di Manipuri pau matang se lojare mireng tabiri punamak pu amuk hanna khulum jari